Manipuri wari pambi senena tabiriba pumnamakpu taram nokjari ngasi amuk mayamda anauba phungawari ama amuk khudol tamjari phungawari asigi mamingna ningthaugi manai achanba haibasini taminarasi phungawari ningthaugi manai achanba mamangaigi matamda dharma leiraba asumbabu nungsiba prajabu masamakka manana yok thaknaba mapung faraba lanthumna thanna leiraba Tiberstan haina kauba ningthaurel ama palami mahakna puinegi thabaksingda mabungning changna athoiba oina leirami matam punamakta harau tayamna leibana magi apenba oijai praja pumnamakna ningthaubu nungsibaga loinana makhoigi nungaibasu sangdamningai leiramde karigumba matam amada ningthauna nungairaba kumai amadi chaba thakpagi achauba thabak ama pangthoi maduda marup mapang makha ponba ningthausing rajkumar sing ningthau masa sing mari mata sagai natai mantri sing amasung leibak adugi matik magul leiba praja pumnamaksu barton tauduna sargagi fajara saba amagum ulami mathang oina barton phanglaba mi pumnamak laknari ningthau Tiberstan lengbirakliba pumnamakpu chap manana ikai khumnajai matau asum tauduna isai nongmai chana thaknanaba thoram kaya ningthijana sillanglabagi matungda ningthau Tiberstan gi yathang matung ina manai masel kayana ani suba yum amada fazana sem saraba mafamda chana thaknanabgidamak makhal makha kayagi mathel galoinana lektuna chuptuna saiduna chaba yaba pumnamak sem saba loire hairiba matam aduda yamna ningthina tamla kholaba atopa leipagi mi ama mufam aduda thunglare aduga matam adugi chap chaba wahi watana nolokpa utuna khurumjai aduga loinana makhut lonaraduna ningthaugi maikaida miyeng amata oina yengduna lei mahakki mawong matau nolokpa pumnamakto uraga upai leitraba amadi khudong thiraba mini khanduna nungsiba pokle Tiberstan ningthaugi yathang matung ina makok oiba mantrina mangonda hanglai hai nipa nangbu kanano kari thabak tawbage karamba mafamdagi ningthaugi saba asida laklibano aduga loinana mafam asida lakpana nangi apamba karino hairiba miduna amuk pakum pe angamba ayese minaigi thabakta loksin bina bahaiduna mafam asida laklaga khuramjaribasini minaigi thabak asina yanadringaigi mamangda aige apambada isabu thagatsagani masida aibu ngakpiyo aduga haijagani mantrina hai nahakna asengba pumnamak signaba leitana hayu nupa aduna muk hairai aihak thabak macha amata taujanabagi damak mafam asida lakcharibani masigi mamangda khojendar haiba ningthau adugi makhada aihak leirami mahakna hapta fauba aigi gungi maramda khangbide maram adudagi aina thabak ado thadoklamlaga ningthau Tiberstan gi matik magungi mingtajaduna mufam asida lakcharibani ayase thang haibada athoiba daksa gumbani ten gi sangsanda aina tawningbada tawbu ngami thoidokna luraba mufamda aina tena thaba ngami mapangan kallaba kaibu phaduna pullaga purakpa ngami amadi hatpa yabagi pangalsu aingonda leijai ningthau Tiberstan wa pumnamaktu taraga nipa adugi maigaidi yenglaga hairai nahakpu aina konung manung pumnamak asibu ngaknanaba fam hapirabani nahakki thabak yenglaga matik chaba tolop lepkani nipa aduna yamna fani hairaga makok nonduna ningthauda khurumlai aduga loinaduna mantrina ningthaugi yathang matung ina mahakki matik chaba leifam pire madugi matungda barton phangba pumnamak mathang kainanabagi yathang launaraga mahakki mafamda chanakhre ningthausu konung manungda lengsinkhre atopa lamdagi lakpa nipa aduna konung manung ngakpagi thabak ado lauduna numit khudingi yamna cheksinna mahakki thabak ado tawi nongmagi numitta ningthau Tiberstan ahing nongjai matungda hugatlaga ani suba yumgi mathakta fatpa thonauda yenglai
ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯅ ꯊꯥꯡ ꯆꯨꯡꯒꯣꯏ ꯑꯃꯗꯤ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯎꯔꯒ ꯍꯪꯂꯛꯏ, "ꯅꯪ ꯀꯅꯥꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯊꯣꯡꯉꯥꯛꯄꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯈꯣꯡꯐꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯂꯤꯕꯅ ꯀꯔꯤꯒꯤꯅꯣ?" ꯅꯤꯄꯥꯗꯨꯅ ꯍꯥꯏ, "ꯃꯍꯥꯔꯥꯖ, ꯑꯗꯣꯝꯅ ꯊꯧꯖꯥꯜꯕꯤꯗꯨꯅ ꯍꯥꯞꯄꯤꯈꯤꯕ ꯑꯗꯣꯝꯒꯤ ꯊꯧꯗꯥꯡ ꯉꯥꯛꯆꯕ ꯀꯣꯅꯨꯡ ꯃꯅꯨꯡ ꯉꯥꯛꯅꯅꯕ ꯐꯝ ꯐꯪꯖꯕ ꯅꯅꯥꯏꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯗꯔꯁꯟ ꯐꯪꯖꯕꯗ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯗꯨꯅ ꯈꯣꯡ ꯅꯥꯝꯃꯇꯃꯛ ꯂꯦꯞꯇꯨꯅ ꯑꯗꯣꯝꯒꯤ ꯌꯥꯊꯪ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯖꯈꯤꯕ ꯄꯨꯝꯅꯃꯛ ꯃꯪꯒꯣꯜ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯔꯥꯖꯅꯁꯨ ꯅꯤꯡꯊꯤꯅ ꯈꯪꯕꯤꯔꯦ." ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯇꯤꯕꯔꯁꯇꯥꯟ ꯑꯃꯗꯤ ꯊꯣꯡꯁꯪꯕꯒ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ, "ꯍꯥꯏ ꯍꯥꯏ, ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯑꯩꯕꯨ ꯍꯜꯂꯛꯍꯟꯅꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ?" ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯐꯝꯗ ꯀꯞ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯊꯣꯉꯥꯛꯄ, ꯅꯍꯥꯛꯄꯨ ꯀꯞꯂꯤꯕ ꯃꯈꯣꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯂꯩꯕ꯭ꯔꯥ?" ꯊꯣꯉꯥꯛꯄꯅ ꯍꯥꯏ, "ꯂꯩꯕꯥꯛꯀꯤ ꯃꯄꯨ, ꯑꯍꯤꯡ ꯀꯌꯥꯃꯨꯛꯇ ꯌꯥꯝꯅ ꯊꯦꯡꯂꯛꯂꯕ ꯄꯨꯡ 2ꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯊꯃꯣꯏ ꯀꯥꯏꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯀꯞ ꯂꯥꯎꯕꯁꯦ ꯍꯦꯛ ꯍꯦꯛ ꯇꯥꯖꯩ꯫ ꯇꯧꯒꯨꯝꯕꯁꯨꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯗꯕꯅ ꯑꯩꯅ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯕꯅꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯪꯖꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯖꯔꯕꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯔꯝ ꯈꯪꯖꯔꯒ ꯂꯥꯛꯆꯒꯦ." ꯅꯤꯡꯊꯧꯅ ꯍꯥꯏ, "ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯒ ꯀꯞꯂꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯂꯨ." ꯊꯣꯉꯥꯛꯄꯅ "ꯌꯥꯝꯅ ꯐꯅꯤ" ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯉꯥꯛꯄꯅ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯔꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯨꯗꯅ ꯂꯝꯕꯤꯗꯒꯤ ꯍꯜꯂꯛꯂꯒ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯒꯗ꯭ꯔꯥ? ꯅꯤꯡꯊꯧꯅ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯃꯁꯥꯃꯛ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯊꯣꯡ ꯁꯪꯕꯒꯤ ꯇꯨꯡ ꯑꯣꯏꯅ ꯏꯟꯅꯔꯝꯃꯤ꯫ ꯀꯞꯂꯤꯕꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯞꯅ, ꯇꯥꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅ ꯇꯥꯏ꯫ ꯂꯝꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯈꯤꯕꯒ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯨꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯃꯤ ꯇꯥꯕ ꯂꯝ ꯂꯥꯟꯊꯣꯛꯈꯤꯗꯨꯅ ꯁꯦꯡꯂꯕ ꯖꯪꯒꯜꯒꯤ ꯃꯌꯥꯏꯗ ꯊꯨꯡꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯛꯅ ꯃꯝꯂꯕ ꯑꯍꯤꯡꯗ ꯃꯤꯁꯥ ꯆꯥꯕ ꯁꯥ ꯀꯌꯥꯅ ꯉꯪꯂꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯊꯣꯡꯁꯪꯕ ꯑꯗꯣ ꯑꯀꯤꯕ ꯂꯩꯇꯅ ꯀꯞꯂꯤꯕ ꯃꯈꯣꯟ ꯑꯗꯣ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯇꯤꯕꯔꯁꯇꯥꯟꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯃꯉꯥꯜ ꯑꯃ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯗꯨꯗꯒꯤ ꯍꯥꯏꯗꯣꯛꯂꯛꯄ ꯃꯉꯥꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯑꯣꯏꯔꯤꯕ ꯃꯆꯨ ꯀꯌꯥꯒꯤ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯁꯨ ꯍꯦꯟꯒꯠꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯉꯥꯜ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯋꯥꯔꯕꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏ, "ꯍꯥꯏ ꯍꯥꯏ, ꯀꯔꯤ ꯑꯣꯏꯔꯨꯔꯒꯅꯤ? ꯑꯩꯕꯨ ꯍꯜꯂꯛꯍꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯔꯥ?" ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯣꯡ ꯁꯪꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ, "ꯅꯤꯡꯊꯤꯖꯔꯕꯤ, ꯏꯕꯦꯝꯃꯗꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯃꯥꯟꯗꯦ꯫ ꯏꯕꯦꯝꯃꯅ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯗꯨꯅ ꯀꯞꯄꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯉꯝꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯀꯨꯞꯄ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤꯗꯃꯛ ꯀꯞꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕꯤꯔꯝꯂꯕꯗꯤ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯊꯥꯒꯠꯆꯒꯅꯤ." ꯊꯣꯡ ꯁꯪꯕ ꯑꯗꯨꯒꯤ ꯅꯣꯜꯂꯨꯛꯄ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯩꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯇꯤꯕꯔꯁꯇꯥꯟꯒꯤ ꯄꯔꯃꯥꯌꯨ ꯑꯣꯏꯕꯤ ꯃꯨꯔꯇꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩ ꯆꯠꯂꯒꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯝꯈꯩ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯑꯩꯕꯨ ꯍꯜꯂꯛꯍꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯅꯤ." ꯊꯣꯡ ꯁꯪꯕ ꯑꯗꯨꯅ ꯍꯥꯏ, "ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ, ꯂꯩꯕꯥꯛꯀꯤ ꯃꯄꯨꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯛꯄꯤꯌꯨ." ꯃꯁꯛ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯄꯔꯃꯨꯔꯇꯤꯅ ꯍꯥꯏ, "ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯥꯗꯣ ꯂꯧꯔꯨꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯣꯔꯛꯇꯨꯅ ꯅꯈꯨꯠꯃꯛꯅ ꯑꯩꯉꯣꯟꯗ ꯕꯂꯤ ꯀꯠꯂꯕꯗꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯤꯡꯈꯤꯒꯅꯤ." ꯊꯣꯉꯥꯛꯄꯅ ꯍꯥꯏ,
ꯃꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯅ ꯏꯁꯥꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯠꯂꯒ ꯅꯤꯡꯊꯧꯕꯨ ꯍꯤꯡꯂꯕꯗꯤ ꯑꯩꯅ ꯂꯦꯞꯅ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯍꯟꯅ ꯀꯞꯄꯤꯔꯨꯔꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩ ꯌꯨꯝꯗ ꯆꯠꯆꯔꯨꯔꯒ ꯏꯆꯥꯗꯣ ꯂꯧꯖꯔꯨꯈꯤꯒꯦ꯫ ꯊꯣꯡꯉꯥꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯇꯤꯔꯕꯁꯇꯥꯟꯁꯨ ꯂꯣꯟꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯡ ꯁꯪꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯍꯧꯗꯣꯛꯇꯨꯅ ꯊꯣꯡ ꯍꯥꯡꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯍꯟꯕꯨ ꯍꯧꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯂꯛꯂꯒ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ ꯇꯤꯔꯕꯁꯇꯥꯟꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨ ꯏꯄꯥ ꯏꯆꯥꯅ ꯅꯤꯡꯊꯧꯒꯤꯗꯃꯛ ꯏꯊ꯭ꯋꯥꯏ ꯊꯥꯗꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯇꯝ ꯈꯔꯗꯤ ꯄꯨꯟꯁꯤꯈꯤꯒꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯃꯣꯠ ꯀꯔꯤ ꯂꯩ?" ꯃꯆꯥꯅꯤꯄꯥꯅ ꯍꯥꯏ, "ꯄꯥꯕꯨꯡ, ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯤꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯏꯁꯣꯔꯃꯛꯅꯤ꯫ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯄꯥꯝꯕꯣꯝꯒꯤ ꯄꯥꯡꯒꯜꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯐꯪꯕ ꯉꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯂꯩꯇ꯭ꯔꯕꯗꯤ, ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯍꯦꯜꯂꯛꯇꯨꯅ ꯑꯃꯗꯤ ꯉꯥꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯋꯥꯕꯒꯤ ꯉꯝꯈꯩ ꯂꯩꯔꯔꯣꯏ꯫ ꯃꯍꯩ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯂꯟ ꯊꯨꯝꯅꯆꯤꯡꯕ ꯍꯨꯔꯥꯟꯅꯗꯨꯅ ꯂꯧꯅꯔꯛꯀꯅꯤ ꯑꯃꯗꯤ ꯃꯇꯝ ꯆꯥꯗꯅ ꯑꯁꯤ ꯑꯅꯥꯅ ꯑꯀꯤꯕ ꯑꯣꯏꯔꯒꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯉꯥꯛ ꯁꯦꯟꯕꯗꯅ ꯃꯤꯑꯣꯏꯕꯅ ꯇꯧꯐꯝ ꯊꯣꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯑꯔꯦꯞꯄ ꯂꯩꯇ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯅ ꯂꯦꯡꯗꯅ ꯂꯩꯍꯟꯕ ꯉꯝꯂꯣꯏ꯫ ꯄꯣꯛꯄꯨ ꯄꯣꯛꯂꯕꯗꯤ ꯖꯤꯕꯅ ꯁꯣꯏꯗꯅ ꯁꯤ꯫ ꯀꯅꯥ ꯑꯃꯅ ꯅꯥꯗꯨꯅ, ꯀꯅꯥ ꯑꯃꯅ ꯏꯅꯥ ꯅꯥꯗꯅ, ꯀꯅꯥ ꯑꯃꯅ ꯈꯨꯠꯂꯥꯏꯅ, ꯀꯅꯥ ꯑꯃꯅ ꯃꯤꯁꯥ ꯆꯥꯕ ꯖꯤꯕꯅ ꯆꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯑꯊꯣꯏꯕꯗꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ प्रजा ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤꯔꯤꯕ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯏꯁꯥ ꯑꯁꯦ ꯊꯥꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯊꯣꯡ ꯁꯪꯕꯅ ꯍꯥꯏ, "ꯂꯥꯏꯕꯛ ꯐꯕ ꯑꯁꯦꯡꯕ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅꯤ꯫ ꯑꯩ ꯑꯃꯨꯛ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ꯫" ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅ ꯆꯠꯈꯤꯒꯗꯧꯕꯒꯤ ꯊꯧꯔꯥꯡꯗꯣ ꯎꯔꯒ ꯊꯣꯡ ꯁꯪꯕꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯖꯔꯛꯏ, "ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯄꯤꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯊꯣꯡ ꯁꯪꯕꯅ ꯍꯥꯏ, "ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯥꯏꯔꯨꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯙꯔꯃꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯌꯨ꯫" ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯔꯒ ꯊꯣꯡ ꯁꯪꯕ ꯑꯗꯨꯅ ꯃꯆꯥꯒ ꯂꯣꯏꯅꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯇꯤꯔꯕꯁꯇꯥꯟꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯟꯅ ꯆꯠꯂꯝꯃꯤ꯫ ꯊꯣꯡ ꯁꯪꯕ ꯑꯗꯨꯅ ꯃꯆꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯒꯤ ꯄ꯭ꯔꯃꯥ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯆꯥꯅꯤꯄꯥꯗ ꯍꯥꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯩꯃꯥꯏ ꯑꯁꯤꯗ ꯍꯤꯞꯊꯔꯣ꯫" ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯃꯄꯥꯒꯤ ꯌꯥꯊꯪ ꯑꯗꯣ ꯉꯥꯛꯂꯦ꯫ ꯊꯣꯡ ꯁꯪꯕ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯉꯛ ꯑꯗꯣ ꯀꯛꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯒꯤ ꯃꯨꯔꯇꯤ ꯄꯔꯃꯥꯌꯨ ꯃꯁꯛ ꯑꯗꯨꯅ ꯊꯣꯡ ꯁꯪꯕꯒꯤ ꯊꯥꯡꯒꯠꯂꯤꯕ ꯊꯥꯡ ꯑꯗꯣ ꯐꯥꯔꯒ ꯍꯥꯏꯔꯛꯏ, "ꯇꯞꯊꯈꯣ, ꯅꯍꯥꯛ ꯅꯆꯥꯕꯨ ꯑꯃꯨꯛ ꯍꯥꯠꯂꯒꯅꯨ꯫ ꯃꯪꯒꯣꯜ ꯄꯨꯝꯅꯃꯛꯀꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯑꯃꯗꯤ ꯖꯒꯠ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨ ꯅꯤꯡꯕ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯚꯛꯇꯤ ꯂꯩꯕꯁꯦ ꯎꯔꯒ ꯅꯪꯒꯤ ꯅꯐꯝꯗ ꯊꯣꯏꯗꯣꯛꯅ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤꯕꯗꯒꯤ ꯇꯤꯔꯕꯁꯇꯥꯟ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ 100 ꯄꯨꯟꯁꯤꯅꯅꯕ ꯌꯥꯊꯪ ꯄꯤꯔꯕꯅꯤ꯫" ꯊꯣꯡ ꯁꯪꯕ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯡ ꯁꯪꯕ ꯅꯤꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯤꯕꯗꯣ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯒ ꯊꯣꯡ ꯁꯪꯕ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯆꯠꯈꯤꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯣꯅꯨꯡ ꯃꯊꯛ ꯊꯪꯕ ꯀꯥꯗ ꯆꯪꯂꯒ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯊꯣꯡ ꯁꯪꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ, ꯂꯟ ꯊꯨꯝ ꯑꯃꯗꯤ ꯂꯩꯕꯥꯛꯀ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨ꯫" ꯅꯤꯡꯊꯧ ꯇꯤꯔꯕꯁꯇꯥꯟꯅ ꯍꯪꯂꯛꯏ, "ꯊꯣꯡ ꯁꯪꯕ, ꯅꯍꯥꯛ ꯀꯞ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯂꯨꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯋꯥꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫" ꯊꯣꯡ ꯁꯪꯕꯅ ꯍꯥꯏ, "ꯅꯤꯡꯊꯧꯔꯦꯜ, ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯥꯑꯣꯡ ꯁꯥꯗꯥ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯁꯣꯡꯂꯕ ꯕꯣꯟꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯑꯋꯥꯕꯅꯤ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯑꯩꯕꯨ ꯑꯃꯨꯛ ꯍꯜꯂꯛꯍꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯤ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯒ ꯎꯅꯍꯜꯂꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯍꯤ 100 ꯊꯥꯗꯣꯛꯇꯅ ꯂꯦꯡꯗꯨꯅ ꯂꯩꯕꯤꯒꯅꯤ ꯍꯥꯏꯅ ꯌꯥꯍꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏ,
ꯊꯧꯅꯥ ꯐꯕ ꯊꯣꯡꯁꯪꯕ, ꯅꯍꯥꯛꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯅꯤꯄꯥꯅꯤ꯫ ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯅꯆꯥꯅꯤꯄꯥꯕꯨ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯅꯅꯕ ꯍꯣꯠꯅꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛꯂꯦ꯫ ꯅꯍꯥꯛꯀꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯜ ꯑꯗꯣ ꯈꯪꯂꯨꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯌꯥꯊꯪ ꯂꯧꯔꯒ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯅꯪꯕꯨ ꯈꯪꯍꯟꯗꯅ ꯅꯇꯨꯡ ꯏꯜꯂꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯑꯩꯒꯤ ꯃꯤ ꯇꯥꯔꯤꯕ ꯂꯝꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯁꯣꯡꯂꯕ ꯕꯣꯜꯒꯤ ꯃꯅꯨꯡꯗ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯁꯥ ꯆꯥꯕ ꯖꯤꯕꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯅ ꯈꯣꯡꯂꯛ ꯉꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯍꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯨꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯍꯧꯔꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯕ ꯑꯃꯠꯇꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯃꯗꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯔꯤꯛꯁꯥ ꯐꯪꯂꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄ꯭ꯔꯇꯤꯃꯨꯔꯇꯤꯒꯤ ꯅꯥꯛꯇ ꯆꯪꯉꯤ, ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯥꯏ꯫ ꯑꯩꯒꯤ ꯏꯊ꯭ꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯆꯥꯅꯤꯄꯥ ꯂꯧꯕ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯜꯂꯛꯇꯨꯅ ꯅꯄꯥ ꯅꯆꯥꯒ ꯉꯥꯡꯅ ꯁꯪꯅꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯇꯥꯏ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯇꯥꯔꯒ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯗꯨꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯍꯩꯅꯧ ꯑꯗꯨꯃꯛ ꯄꯥꯜꯂꯤ ꯍꯥꯏꯅ꯫ ꯅꯍꯥꯛꯀꯤ ꯃꯄꯨ ꯅꯤꯡꯕꯒꯤ ꯄꯨꯏꯅꯒꯤ ꯃꯍꯩ ꯑꯗꯨꯅ ꯁꯔꯕ ꯃꯪꯒꯜꯃꯩ ꯑꯣꯏꯔꯕ ꯖꯒꯗꯤꯁꯣꯔꯅ ꯑꯩꯕꯨ ꯆꯍꯤ 100 ꯄꯨꯟꯁꯤꯅꯅꯕ ꯗꯥꯟ ꯄꯤꯕꯤꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯆꯥꯅꯤꯄꯥꯗꯣ ꯃꯀꯣꯛ ꯀꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄ꯭ꯔꯇꯤꯃꯨꯔꯇꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯆꯍꯤ 100 ꯂꯩꯕꯤꯒꯅꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯄꯤꯗꯨꯅ ꯅꯍꯥꯛꯀꯤ ꯍꯥꯠꯀꯗꯧꯔꯤꯕ ꯅꯆꯥꯕꯨꯁꯨ ꯀꯟꯕꯤꯔꯦ꯫ ꯇꯧꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯅꯆꯥ ꯍꯥꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯕ ꯑꯗꯣ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯅꯆꯥꯕꯨ ꯏꯊ꯭ꯋꯥꯏ ꯑꯁꯦ ꯊꯥꯗꯣꯛꯂꯕꯁꯨ ꯀꯜꯂꯝꯒꯅꯤ꯫ ꯃꯁꯦ ꯄꯨꯝꯕ ꯊꯣꯛꯈ꯭ꯔꯕꯅꯤ, ꯀꯔꯤꯁꯨ ꯀꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯡꯁꯪꯕꯗꯣ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯅꯤꯡꯊꯧ ꯇꯤꯕꯔꯁꯇꯥꯟꯅ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯔꯥꯖ ꯁꯚꯥꯗ ꯂꯦꯡꯁꯤꯟꯗꯨꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯄꯥꯇ꯭ꯔ ꯃꯟꯇ꯭ꯔꯤ ꯄꯨꯝꯕꯒꯤ ꯃꯃꯥꯡꯗ ꯊꯣꯡꯁꯪꯕꯒꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯤꯗꯨꯅ ꯑꯃꯗꯤ ꯄꯟꯗꯤꯠꯁꯤꯡꯗ ꯏꯁꯤꯟꯗꯨꯅ ꯊꯝꯅꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯡꯁꯪꯕ ꯅꯤꯄꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯕ ꯐꯝ ꯑꯗꯣ ꯄꯤꯔꯦ꯫ ꯊꯣꯡꯁꯪꯕ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗꯅ ꯂꯟ ꯊꯨꯝ ꯄꯥꯅꯅꯕꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯐꯝ ꯍꯥꯞꯇꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯅꯤꯡꯊꯧꯅ ꯃꯄꯥ ꯃꯆꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯈꯤ꯫